Kramjari, ELITETV test of cartoon mahal ming tabiru so aham tara moksari maru na sim fala pongwa pause singi cartoon singda cartoonist na kari hani liba kari phonum liba kari wakal khalan liba abdo miya rasano thamjage an lokajage sanga express ki onthokpani da is onthokpani da ba cartoon sing view yam phajaba kana mangi moi manga di leire tungda amasu leire koi Congress party kubak party ki hai oideni ko man ba hai bani koina allegation torodi amo ko defamation zana ni kona ni haidana ane leire da amasina moi haina bani nok pu nokningi ne rang na handa khoi marakta leirega thambal bu kanna sidar bi bani aduga ngasina tulsi patra on kre ha na akhoi kana oige dum khang bani ayam na haji leirba sarkar si sem yori be singchi adum kubak te leir mangak tani kubak te chongkhelaga dum sem gi mangak tani kana chongkhen gi dum loi khangam ne ha daga so adane phumma ngangi ni yamna konseng man bagi mong de sem si hanadi akhoi party de leir mani ado asom janghan daga pra konseng dona tulsi patra on grena ada amasina khume marakti saunu dolai ahan batong se mi ngau bani ko na nong ina bani kana o man ge do koi dum khangne kana o ni do ina yam kanna mu explain to daga so khangna ra wafam ni kana no dolai ahan batung ba kai se adum aina mu explain to so mayam khangna ra bu ni aduna aina haibu ni mayam le sing si ko gi all wine in new bottle ni wine ani bangak tani just bottle du khak shin bangak te le ni sing se som da gem chok thok pa hana mayam do ngo khubak te yor mo do thamana chong thangre adagi thaman da yor ba kang bu sumu khubak ta chong thilak ba yauri adigi mu khubak te thambala chong tho ba ko ina leru ga mu hana pham da halak pa mayam yauri on lila se nungai do ribni aduna hajik si khoi je pr ni leri si November tha ji chali ba tha si dani anoba popular government am leini na mayam pandari se natra de mla mayam se ji ningai tor ba hawra bani hanak sida kano samong da di 27 gi election da koi soire ni haidana koi yanglam kendra gi mla da radhe sam ngang ba leire adagi somna kanda ko yam thuna anoba popular government am la ane tana ko thojum kendra gi mla hana health minister ranjan na phungdo ki ba leire adagi mayam se phungdong da ba leibu duni adagi spokesperson leire ba thambali gang bu suni hadagi November tha se November siam na remarkable oiba mo oidoi popular government lak to da la oidora haibna singbo da yam phajaba ko aiga bbs ki adum ba cartoon ni hedna ai thamjage mathang da leisna khoi sana leba ki loide dana aduni loide dana cartoon jeng bio ani myo ani adum pesanung sa tai adum myo oidoi ni ye ba cartoon sida wari sana bane da amasina hayak bane namana ba masina plane bhara tangmal le na mayam si yam ngang re ne haiba da amasina khumai haije bagi wani thau liter da lupa changa yobuda pet laudawa lamdam ni na koi togi bani economic blockade thau humene togi badu even sina tawtuna chathaki ba matam du da thau liter lupa chami changa dum yobi kaim haina de leina dang tunga chali pachani chohum ni matam da de hekta bio sidana thau phang de du lera konsang da hek thau lei phang bani liter chohum chami changa na adani haji plane mamang tang bagi wa wayam ngang na re ne ha kan de moi ngang je haija bai wani thau liter lupa changa yobuda pek laudawa lamdam ne na akhoi Manipur si yam ning sa hai duni akhoi sa yuk ne ne bu shawre May 3rd 2023 matam du da khoi cheng ki lupa kunthra ga bari manga taruk adai le ram ne duna hoki ba chahi ani side ho cheng ke ji humpu ni thogi yon ba myam ma yawre adagi ton ba khu khaptu ga packaging tor ga yon ba myam na mo humpu manga ga yogo myam su yawi no sai da Manipur se duni atopa UP da Bihar do yo ren bara da natte adugi poche man da makhai am tang hindo ko lupa am da hen pada koi wa thokna ribni irang cho ebni de sakar tu bi yor ni koi Manipur da du leite ji lupa manga tara ga si Manipur di kem le bijante dukan da chale ya chu bele te na market hapchalakani sangam hapchalakani market sangam do puraga mo ko lening ba mu biscuit ka mo na se na hai kam de mu badu zung ya do bini adagi amorom da mo koi lupa tara se bisan di je chatre na mayam si matang da pau se mo ko batawre RBI na kasu aching balete lupa tara sabi coin chatti halete hoi dum chatti Dimapur se lan thu kibda Dimapur kibda loin chale pesa se lupa ama halai ani halai manga halai tara halai Manipur si kari no Manipur no ta mani Manipur jam sathiba lamdam hai tare ko mayam dagi mayam haine ni phagi we mayam na CBI bo mayak chami ga na haina bo mayam sathiba mayam Manipur adani haji tonai se kem haina ri ba adani liter da thau liter lupa changa yobuda kaim da khandaba Manipur ne na adun yam phajaba sisu wan thole ba cartoon ne thamjage mathang da leisna koi pungna phonggi balo he isni balo he sida yeng bio koi mera thongmai mera wayung ba ngarang loire wang wapuk ba tongna kare
lai kuramaga ngasi thungna ba khona ba tawduri da ngasai mate manau sina koi mera wa thangat bagi sinnam ko utpane adaida mai ne pisna hai moi ba mera wa gi mai sibu a ta thok libro hauti mai thalaga chingdagi drone attack to ba nuaina ba tar oidra na koi noning mani hadu le situations ni haduna chingna aduna maya mani tamina manau pani haduna aduna chingde le kangbu singju mera wai manamara wa yungaga madudeda mera thomi uraga o koi tampakta le bainau singsi hingini na khana badu yamna chingtamani gi yamna phajaba mari duni adudeda hajiti madam sidadi mu chingde le singi makal matsel sunu le banina mu mera thomoi du thangal uraga mu drone kapthara kadala kaina yamna magi wakhalo na magi imagination ma sagat pani madugi munungda athama pura kandani aduna koi mera thomagi wahan tusibu kaino haji leiba tohan toanba hainari myam sini social media da dagi media da churachanpur do independent pamadi akune pini tengu palga aduga chandel ga sokpa yaro adu ada myama adagi nang na haidu mawa logdi haiba myama nang aduna yamna adagi tonari ba myam se macet ni tonari ba greater mizoram gi issue mula kalai ba greater nagaland gi wasu adagi leiba handak to ni NSN gi moiba du moido leiba nagaland leiba naga singsi manipur naga singsi indigenous na ti hare duni moiba na kano to gi bani haiba es zamin naga phongdo ko myama leidana khu aduna swais dani macet tana ba manipur gi adu macet situation ni tang ni pan dagi mu kuki myam na koi separate message lo thoni adagi nomai kapani kaina haiba social media da kari da myam haina myam se lei yengsi aduni manipur film sidani su ma myam ni pusala ka nang sai cartoonist na moiba mera wa ga mai than ba su han thok lei brane auti mai thalaga sing dagi drone attack torna ba tar widra na yam phajaba sisu cartoon na thamjage matang da lesna hoelan paugi as lo ri hausni sida yengbiyo koi wari sana bagi sinne magi minister ama oina logduni kuta pajama sele neru tupi upe mai guard ka leire thongin me adama leire mai ni pisna haibani moi tamo yensang du awa muta cha sidana na haibane ba adama na kuma kili kamai kuma kida ako center ka tanara kigena yumda hinjang thongba chabagi su center tana gadra haibu fam sini amna nungai ba mayam se wari se leigre ai de haiba mayam chingdana aina puni tampaktana chingdana topana puni tampaktana aina ngak ne ba hai de ba fam leina ba mayam dani ju leire posi adagi somna kanda kanda any issue mala kanda da center ga ya ba logdadi ya da bra haibu da mai ni pini ya om dal cha je da ma ko ai center ga mda tanara kigena haibani yam phajaba sum yamna mimic oiba aduga yamna koi comic oijeraga su manungda athra ma chelhalaga piba aduba yamna wan thok leiba cartoon ne na thamjage do mathang da leishna koi naron thodangi hawa do leirang do haibani hawa do leirang do sta moini wari sanare sisu koi elected ki type te kuta pajama sele to pila uptini harugi adamana hai pha pun babu mathak makha asuknai si kari gino na ada amas ne khume lo leiba mafam da pha bani lo leita mafam da pha ro ba yarwena ana sida koi pha pun bage da mana aduni adani habagi khanna bage mafam do aduni aduna lo leitragadi yaroi lo le mafam da di pha ni loita leita mafam da di pha ro habagi amna sisu chobu message ma biba cartoon thamjage mathang da leisna koi people's chronicle gi Thursday theatery zen sida koi elected jawre my personal secretary jawre ada ngasai elected si da my personal secretary sina ngasi khabar pa social media yenga piba report ne kamai pi ge da today is not so bad ngasi di ya pataba numit nama do oidre na kedawina we had fewer allegations koi yam da ba baral silak pakar pange and troll to ba haji me to ngari to political parties in social media is da manangang ki matam mu puthok tana haji si dum election gi board khom na ba to na ba me ama election gi jaga da 27 haji kuirak ni aduna haji February tram drubuni 2026 ki ode makha tha to ronga sangdaraga di upai de roi sakra si aduna November na yamna koi English ki sei ga ledo November sem important oi bani November sta kari home por ka de we have to wait and watch koi du ngai bata bani ana ma si da hai kanda mana samagi elected report on today is not so bad we had fewer allegations and trolls this can be easily denied sidi yamre nga sidi sa koi allegation aduga troll to was yamre sidi ila na koina aduma koina janing da phungdok pa yare na haji tongero myam singni matam du kari haji kamain to gi nga gi ba haji social media aduga information technology ya ma chokhala bani na
social media sisu asoba magi safu makan na piri adagi akoi media da itis yengna ngai ringa da heta sona pulap thajelakpa akone hunbabu ya dena toringa da mayam se khang bondi haji se social media si da loina pen da bale su phongdong dare aduna impact yam oiba social media su kudak ta pau se dum taw leiba adi ya ni social media thaga na bu hono bada suna kana monetize taw na bu hono be monetize taw ra min nungti gi thaga na bu hono bada reel lagi kari dagi se ko ji mo mal da da ba yeng wada nungai taw mayam se mo dare mayam si wahai wata phajaba sina ga da sina da bida mayam se viral loire adugi share yamaga loire like yamaga loire thaga na mayam si jawri aduna haji si khwai maru sidi kona ra taw si nam doi gi taw leba haji audio clip ki taw iduni mayam do wari da oi di hadana ji December 9 da final tarni anu lekan nga si di sa troll ga allegation ga se yam de yam phataba du me do oidre ana si sing si ilai na khoina akoi deny to ba yani adum yani do phong do pa yani haibaduni ada Manipur labor situation si yeng ba bani ana ngasi gi dum ba ELITETV gi test of cartoon mahau batanga solution zere men ka video sing bo mo kana khurum zabgalo ne na kanya ne ba thini jeri binebisi